ꯄꯤꯕꯥ ꯑꯃꯗꯤ ꯔꯣꯕꯔꯠ ꯑꯅꯤꯗꯨ ꯃꯤꯅꯠ ꯀꯨꯟꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡ ꯇꯧꯐꯝ ꯈꯪꯗ ꯄꯤꯕꯥꯗꯨ ꯐ꯭ꯔꯪ ꯁꯥꯎꯒꯠꯂꯛꯏ ꯑꯗꯨꯒ ꯒꯥꯔꯤꯒꯤ ꯁ꯭ꯇꯤꯌꯔꯤꯡꯗꯨꯗ ꯀꯂꯞ ꯃꯈꯨꯠꯇꯨꯅ ꯊꯥꯖꯤꯜꯂꯤ꯫ ꯔꯣꯕꯔꯠꯇ ꯍꯥꯏꯔꯛꯏ, ꯂꯥꯛꯑꯕ ꯍꯪꯉꯔꯣꯏꯕꯣꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯍꯩꯅꯗꯦ ꯍꯥꯏꯕ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯌꯥꯝ ꯗꯤꯃꯥꯟꯒ ꯁꯥꯗꯅ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯗꯤ ꯌꯥꯝ ꯂꯥꯛꯅꯤꯡꯕꯩ ꯇꯥꯏꯞꯇ ꯌꯥꯗꯕꯩ ꯂꯥꯛꯏꯅꯤꯗꯤ ꯈꯪꯗ꯭ꯔꯤ ꯄꯥꯝꯕꯤꯗꯧ ꯃꯥꯜꯂꯦꯅꯦ꯫ ꯔꯣꯕꯔꯠ ꯄꯤꯕꯥꯗ ꯌꯦꯡꯂꯒ ꯈꯖꯤꯛ ꯀꯔꯦꯝꯅꯗꯨꯅ ꯅꯪꯅ ꯑꯣꯏꯔꯤ ꯖꯦꯟꯇꯜꯃꯦꯟꯗꯨꯒ ꯄꯥꯝꯁꯨ ꯄꯥꯝꯗꯕ ꯅꯨꯄꯤꯗꯨꯗ ꯉꯥꯏꯔꯦ ꯀꯥꯏꯅ ꯐꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯟꯕꯗꯨꯅ ꯍꯦꯟꯅ ꯆꯨꯞꯇ꯭ꯔꯣ? ꯑꯗꯨꯏ ꯁꯔꯨꯛ ꯅꯨꯄꯥꯅꯤ ꯈꯥꯡꯉꯨ, ꯅꯨꯄꯥ ꯊꯣꯛꯅ ꯂꯩꯌꯨ꯫ ꯄꯤꯕꯥ ꯔꯣꯕꯔꯠꯀꯤ ꯋꯥꯗꯨꯗ ꯈꯨꯝꯂꯝꯗ꯭ꯔꯦ꯫ ꯀꯔꯤꯝ ꯍꯥꯏꯔꯝꯗ ꯒꯥꯔꯤꯗꯩ ꯀꯨꯝꯊꯈꯤ ꯑꯗꯨꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯂꯤꯕ ꯔꯣꯕꯔꯠ ꯇꯥꯅꯕ ꯍꯥꯏꯔꯛꯏ, ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯂꯩꯔꯨꯔꯁꯤ꯫ ꯔꯣꯕꯔꯠꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯄꯤꯕꯥꯗ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯉꯥꯏꯈꯣ, ꯑꯩ ꯃꯤꯁꯅꯥꯗ ꯀꯣꯜ ꯇꯧꯒꯦ, ꯃꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣꯅ ꯍꯪꯈꯤꯒꯦꯕ꯫ ꯍꯥꯏꯔꯒ ꯔꯣꯕꯔꯠ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯀꯦ ꯇꯧꯕꯒ ꯉꯁꯥꯏ ꯄꯤꯕꯥꯒꯤ ꯐꯣꯟꯗꯨ ꯃꯣꯏꯅ ꯎꯅꯕ ꯂꯥꯛꯂꯤꯕ ꯃꯤꯗꯨꯅ ꯐꯣꯟ ꯇꯧꯕꯒꯤ ꯄꯥꯏꯈꯤꯗꯕꯗꯨꯒꯤ ꯀꯣꯜ ꯂꯥꯛꯂꯝꯃꯤ꯫ ꯔꯣꯕꯔꯠ ꯇꯧꯔꯛꯂꯤꯕ ꯄꯤꯕꯥꯒꯤ ꯐꯣꯟꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯐꯤꯡꯂꯞ ꯇꯧꯅ ꯄꯤꯕꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯣꯜ ꯇꯧꯔꯛꯑꯦ ꯃꯤꯗꯣ, ꯄꯥꯏꯔꯣꯗꯅ, ꯍꯪꯉꯣ ꯐꯖꯅ꯫ ꯍꯜꯂꯣ, ꯂꯥꯛꯄꯤꯗ꯭ꯔꯕꯣ? ꯑꯩꯈꯣꯏ ꯉꯥꯏꯖꯔꯛꯏꯁꯦ ꯀꯨꯏꯔꯦ꯫ ꯑꯣ ꯁꯣꯔꯤ, ꯑꯩ ꯄꯥꯎ ꯍꯩꯖꯍꯧꯗ꯭ꯔꯦ ꯍꯥꯟꯅ ꯂꯩꯔꯦ ꯍꯥꯏꯕꯗꯨꯗ꯫ ꯑꯩꯈꯣꯏ ꯌꯧꯔꯛꯄ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ, ꯑꯗ ꯃꯅꯨꯡꯗ ꯂꯩꯔꯝꯗꯕꯁꯤꯗ꯫ ꯑꯣ ꯍꯣꯏ, ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯑꯗꯨꯝ ꯉꯥꯏꯔ ꯂꯩꯕ, ꯄꯨꯟꯅ ꯆꯪꯃꯤꯟꯅꯅꯕ ꯍꯥꯏꯗꯨꯅ꯫ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯣ, ꯑꯩꯈꯣꯏ ꯆꯪꯉꯒꯦ꯫ ꯍꯣꯏ ꯌꯥꯅꯤ ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯔꯣꯕꯔꯠ ꯄꯤꯕꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯂꯥꯛꯑꯣ ꯆꯪꯉꯁꯤ, ꯃꯥꯗꯤ ꯃꯅꯨꯡꯗ ꯂꯩꯔꯦꯅ ꯍꯥꯏꯔꯦ, ꯀꯔꯝ ꯀꯥꯟꯗꯕꯨ ꯆꯪꯈ꯭ꯔꯤꯅꯣ ꯎꯍꯧꯗ꯭ꯔꯦ꯫ ꯅꯪ ꯍꯦꯟꯃꯜꯂꯤꯀꯣ, ꯂꯥꯛꯑꯕ ꯂꯥꯛꯇ꯭ꯔꯤꯕ ꯀꯣ ꯈꯪꯉ ꯂꯣꯏꯔꯦ꯫ ꯂꯥꯛꯄꯤꯗ꯭ꯔꯤꯕꯣ? ꯉꯥꯏꯖꯔꯛꯏꯁꯤ ꯀꯨꯏꯔꯦ, ꯌꯥꯝ ꯕꯦꯕꯥꯔꯕ? ꯑꯣ ꯃꯇꯥꯡꯅꯅꯤ ꯀꯣ꯫ ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯚꯤꯂꯦꯟꯒꯤ ꯑꯦꯛꯇꯤꯡꯗꯣ ꯇꯧꯔꯗꯤ ꯀꯥꯏꯗꯩ ꯅꯨꯄꯤ ꯂꯥꯛꯇꯣꯏꯕ? ꯍꯥ ꯁꯦ ꯌꯦꯡꯉꯨ, ꯅꯌꯥꯝꯕꯩ ꯅꯨꯄꯤ ꯋꯥꯠꯇ꯭ꯔꯤꯁꯦ꯫ ꯍꯧꯖꯤꯛꯁꯨ ꯃꯉꯥꯏ ꯅꯪꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯁꯤꯗ ꯎꯕꯗ ꯈꯤꯈ꯭ꯔꯅꯤ ꯍꯥꯟꯅ ꯃꯤꯗꯨꯅ꯫ ꯌꯦꯡꯉꯨꯗꯅ ꯅꯌꯥꯝꯕ ꯍꯣꯏꯗꯤꯁꯦ, ꯄꯨꯔꯥ ꯖꯦꯟꯇꯜꯃꯦꯟꯅꯤ ꯑꯣꯏꯔꯤꯁꯦ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯄꯨꯂꯞ ꯇꯣꯛꯊꯣꯛꯂꯒ ꯄꯤꯕꯥ ꯔꯣꯕꯔꯠꯇ ꯃꯥꯏꯊꯣꯡ ꯁꯨꯛꯂꯞ ꯍꯥꯏꯔꯛꯏ, ꯌꯥꯔꯦ, ꯑꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ, ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯐꯝꯃꯁꯨ ꯃꯣꯏꯅ ꯐꯝꯂꯤꯕ ꯔꯨꯝꯗꯨꯗꯗꯤ ꯐꯝꯒꯨꯝꯁꯦ, ꯑꯇꯣꯞꯄ ꯔꯨꯝ ꯑꯃꯗ ꯐꯝꯁꯦ꯫ ꯑꯩ ꯆꯪꯗꯤ ꯆꯪꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯌꯦꯡꯉꯁꯤ ꯂꯥꯛꯑꯣ, ꯀꯩꯗꯤ ꯎꯄꯥꯏ ꯂꯩ꯫ ꯑꯗꯣ ꯅꯪ ꯋꯥꯈꯜ ꯈꯔ ꯐꯥꯖꯤꯜꯂꯨꯀꯣ, ꯃꯤ ꯃꯃꯥꯡꯗ ꯅꯪ ꯐꯖꯔꯣꯏ꯫ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯍꯧꯅꯔꯨꯕ ꯇꯧꯗ ꯐꯥꯁꯠ ꯐꯨꯗ ꯃꯅꯨꯡꯗꯨꯗ ꯆꯪꯂꯛꯏ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯣꯏꯅ ꯍꯦꯛ ꯆꯪꯂꯛꯂꯤꯕ ꯀꯥꯗꯨꯗ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯥ ꯍꯦꯟꯅ ꯍꯔꯥꯎꯕꯒꯤ ꯁꯛꯐꯝꯗꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯍꯨꯝꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯃꯥꯅ ꯊꯣꯛꯄ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯆꯥꯅꯔꯨꯕ ꯍꯥꯏꯒꯗ꯭ꯔꯥ, ꯃꯤꯁꯅꯥꯅ ꯐꯝꯂꯤꯕ ꯃꯥꯏꯀꯩꯗꯨꯒ ꯄꯤꯕꯥꯒ ꯔꯣꯕꯔꯠꯀꯅ ꯆꯪꯂꯛꯂꯤꯕꯗꯨꯒ ꯍꯦꯛ ꯎꯔꯦ꯫ ꯏꯉꯛ ꯉꯛꯅ ꯈꯪꯍꯧꯗ ꯃꯆꯤꯟꯗꯒꯤ ꯍꯥꯏꯗꯣꯛꯈꯤ, ꯂꯤ ꯑꯃꯗꯤ ꯖꯣꯂꯤ ꯃꯤꯁꯅꯥꯗ ꯐꯠꯐꯠ ꯌꯦꯡꯂꯛꯏ꯫ ꯀꯩꯅꯣ? ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯤꯁꯅꯥꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯃꯤꯁꯅꯥꯅ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯅ ꯌꯦꯡꯂꯝꯂꯤꯕ ꯃꯥꯏꯀꯩꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ꯫ ꯖꯣꯂꯤ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗꯦ, ꯃꯥꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯁꯣꯝꯗꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯃꯈꯣꯏꯅꯤꯅ ꯎꯅꯕ ꯂꯥꯛꯂꯤꯕ ꯃꯤꯗꯨꯅ ꯂꯩ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨ ꯍꯥꯏꯔꯞ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯖꯣꯂꯤꯅ ꯈꯪꯍꯧꯗꯅ ꯐꯤꯡꯂꯞ ꯍꯧꯒꯠꯂꯛꯄꯒꯤ ꯆꯤꯌꯔ ꯂꯦꯡꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯅꯨꯄꯤꯁꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯃꯤꯁꯅꯥ ꯑꯃꯗꯤ ꯂꯤ ꯑꯅꯤꯗꯨ ꯖꯣꯂꯤꯗ ꯇꯞꯂꯞ ꯐꯥꯊꯕꯤꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ, ꯖꯣꯂꯤ, ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ? ꯂꯤꯗꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕꯗꯨ꯫ ꯖꯣꯂꯤꯗ ꯑꯃꯨꯛ ꯌꯦꯡ, ꯂꯞꯇꯛ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯃꯤꯁꯅꯥꯅ ꯍꯥꯏꯔꯤꯕꯗꯨꯒ ꯇꯥꯗꯦ꯫ ꯖꯣꯂꯤ ꯃꯥꯅ ꯊꯣꯛꯄ ꯇꯞꯂꯞ ꯑꯗꯨꯝ ꯃꯥꯏꯊꯣꯡꯗ ꯑꯍꯣꯡꯕꯒ ꯂꯣꯏꯅꯅ, ꯃꯤꯁꯅꯥ, ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯁ, ꯑꯝꯇ ꯉꯥꯏꯈꯣꯁꯤ, ꯐꯝꯃꯣ ꯑꯝꯇ꯫ ꯍꯥꯏꯔꯒ ꯃꯤꯁꯅꯥ ꯖꯣꯂꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯔꯒ ꯑꯃꯨꯛ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯂꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯂꯤ, ꯅꯪ ꯂꯥꯛꯑꯣ, ꯑꯩꯒ ꯆꯠꯂꯁꯤ꯫ ꯖꯣꯂꯤꯁꯦ ꯉꯥꯏꯍꯥꯛ ꯂꯩꯍꯜꯂꯝꯃꯨ, ꯗꯥ ꯔꯣꯕꯔꯠꯁꯨ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯤ, ꯎꯁꯤꯟꯅꯗ ꯁꯥꯕꯁꯨ ꯌꯥꯔꯔꯣꯏ, ꯏꯕꯥꯅꯤ ꯉꯥꯏꯍꯥꯛꯇꯪ ꯆꯪꯉꯨꯈꯤꯁꯤ꯫ ꯑꯗꯣ ꯀꯨꯏꯔꯒꯨꯝꯁꯤ, ꯑꯃꯁꯤꯁꯨ ꯎꯅꯗꯧꯅꯤꯅ ꯍꯧꯖꯤꯛꯐꯥꯎꯁꯨ ꯂꯥꯛꯇ꯭ꯔꯤ꯫ ꯃꯁꯛꯇꯨꯗ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯑꯩꯁꯦ, ꯅꯪꯁꯨ ꯐꯔꯛ ꯇꯤꯕꯀꯣ꯫ ꯑꯩꯈꯣꯏ ꯂꯥꯛꯏꯁꯤꯁꯨ ꯀꯨꯏꯔꯛꯂꯕꯅꯤ, ꯍꯦꯔꯣꯗꯨꯅ ꯂꯥꯛꯇ꯭ꯔꯤ ꯖꯥꯠꯂ ꯈꯪꯗꯦꯕ꯫
ꯑꯁꯨꯝꯅ ꯃꯤꯁꯅꯥꯗꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯂꯤꯒ ꯄꯨꯟꯅ ꯄꯤꯕꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯃꯤꯁꯅꯥ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯅꯤꯡꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯍꯣꯔꯦꯟ ꯍꯟꯈ꯭ꯔꯒ ꯔꯣꯕꯔꯠꯅ ꯐꯣꯟꯗ ꯇꯧꯔꯛꯇꯧ ꯏꯁꯧꯗꯨ ꯃꯥ ꯈꯪꯕꯗꯒꯤ ꯂꯥꯛꯇ ꯌꯥꯗ ꯆꯪꯗ ꯌꯥꯗ ꯃꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯣꯏꯗ ꯁꯤꯗ ꯂꯥꯛꯄꯁꯤꯁꯨ ꯔꯣꯕꯔꯠꯇ ꯐꯣꯟ ꯇꯧꯗꯨꯅ ꯁꯤꯗ ꯆꯠꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯍꯜꯂꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯤꯁꯅꯥꯗꯣ ꯃꯁꯥꯅ ꯈꯪꯅ ꯍꯣꯔꯦꯟꯒꯤ ꯈꯜꯂꯒ ꯃꯥ ꯆꯪꯗ ꯌꯥꯗ ꯆꯪꯂꯛꯄꯅꯤ꯫ ꯔꯣꯕꯔꯠ ꯍꯣꯏꯒꯤ ꯃꯅꯥꯛ ꯅꯛꯅ ꯌꯧꯔꯛꯂꯕꯗ ꯃꯤꯁꯅꯥ ꯄꯟꯊꯗ꯭ꯔꯦ꯫ ꯃꯥꯏꯊꯣꯡꯗ ꯃꯤꯅꯣꯛ ꯇꯝꯗꯨꯅ "ꯗꯗꯥ, ꯀꯥꯏ ꯆꯠꯂꯨꯏꯅꯣ?" ꯍꯥꯏꯕꯒ ꯇꯧꯕꯒ ꯔꯣꯕꯔꯠ ꯃꯤꯁꯅꯥꯗ ꯁꯨꯛꯂꯞ ꯇꯧꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯄꯤꯕꯥ ꯌꯥꯎꯕꯅꯤꯅ "ꯃꯤ ꯑꯃ ꯎꯅꯕ ꯂꯥꯛꯄꯅꯤ, ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯨꯏꯕ?" ꯃꯤꯁꯅꯥ ꯄꯤꯕꯥꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯞꯇꯛ ꯐꯝꯂꯤꯕ ꯖꯣꯂꯤꯗ ꯍꯥꯏꯔꯞ ꯌꯦꯡꯉꯤ꯫ "ꯕꯤꯁꯥꯜ ꯆꯠꯂꯨꯕꯅꯤ, ꯑꯗ ꯀꯩꯅꯣꯝ ꯆꯥꯈꯤꯁꯦꯅ ꯁꯤꯗ ꯆꯪꯉꯛꯄ." "ꯍꯜꯂꯗꯣꯏꯔꯣ?" ꯃꯤꯁꯅꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯄꯤꯕꯥ ꯃꯣꯡ ꯍꯥꯗ ꯅꯥꯀꯜꯗꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯥꯡ ꯘꯔꯤꯗꯨ ꯍꯥꯏꯔꯞ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯒ "ꯀꯔꯣꯝꯗ ꯂꯩꯔꯤꯅꯣ ꯍꯪꯉꯨ, ꯊꯦꯡꯉꯤ." ꯍꯥꯏꯔꯒ ꯄꯤꯕꯥ ꯃꯃꯥꯏꯗꯣ ꯅꯥꯀꯜ ꯑꯣꯏꯔꯞ ꯂꯩꯊꯣꯛꯇꯨꯅ ꯃꯈꯨꯠꯅ ꯑꯃꯗꯨ ꯄꯣꯀꯦꯠ ꯍꯨꯝꯂꯒ ꯃꯈꯨꯠꯅ ꯑꯃꯅ ꯂꯥꯏꯕꯛꯇ ꯊꯥꯡꯒꯠꯇꯨꯅ ꯈꯨꯗꯣꯝꯕꯤꯗꯨꯅ ꯇꯛꯂꯤ꯫ ꯃꯇꯝ ꯂꯦꯟꯕꯒꯤ ꯃꯑꯣꯡꯗ ꯍꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯈꯪꯉꯤ ꯃꯤꯁꯅꯥꯁꯨ ꯄꯤꯕꯥꯅ ꯇꯧꯔꯤꯕ ꯃꯇꯧ, ꯎꯠꯂꯤꯕ ꯃꯑꯣꯡ ꯂꯣꯏꯅ ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯥ ꯇꯨꯃꯤꯟ ꯑꯗꯨꯝ ꯂꯩ꯫ ꯔꯣꯕꯔꯠ ꯄꯤꯕꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯟ ꯄꯨꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯤꯁꯅꯥꯗ ꯍꯥꯏꯔꯛꯏ, "ꯉꯥꯛꯇꯪ ꯉꯥꯏꯌꯨꯀꯣ, ꯑꯩ ꯀꯣꯜ ꯑꯝꯇ ꯇꯧꯒꯦ." ꯑꯁꯨꯝꯅ ꯔꯣꯕꯔꯠ ꯄꯤꯕꯥꯒꯤ ꯐꯣꯟꯗꯒꯤ ꯃꯣꯏꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯄꯥꯎ ꯐꯥꯎꯅꯈꯤꯕ ꯃꯣꯏꯅ ꯉꯥꯏꯔꯤꯕ ꯃꯤꯗꯨꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯔꯣꯕꯔꯠꯅ ꯅꯥꯀꯣꯡꯗ ꯍꯦꯛ ꯊꯝꯒꯦ ꯇꯧꯕꯒ ꯃꯤꯁꯅꯥ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝꯗ ꯌꯥꯜꯂꯤꯕ ꯁꯥꯏꯠ ꯕꯦꯒꯇꯨꯒꯤ ꯃꯅꯨꯡꯗꯒꯤ ꯐꯣꯟ ꯂꯥꯛꯄꯒꯤ ꯔꯤꯡꯇꯣꯟꯗꯨ ꯈꯤꯡꯂꯛꯂꯝꯃꯤ꯫ ꯃꯤꯁꯅꯥꯁꯨ ꯐꯣꯟ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯄꯟꯊꯗ ꯕꯦꯒꯇꯣ ꯍꯥꯡꯗꯨꯅ ꯐꯣꯟ ꯂꯧꯊꯣꯛꯏ꯫ "ꯍꯜꯂꯣ, ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯦ, ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣ." ꯈꯨꯗꯛꯇ ꯃꯤꯁꯅꯥꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯔꯣꯕꯔꯠꯀꯤ ꯐꯣꯟꯗꯒꯤ ꯏꯀꯣ ꯆꯠꯄꯒ ꯂꯣꯏꯅꯅ ꯃꯥꯟꯅꯕ ꯋꯥꯍꯩꯗ ꯊꯣꯛꯂꯛꯄꯗꯨꯗ ꯐꯣꯟ ꯄꯥꯏꯅꯔꯤꯕ ꯑꯅꯤꯗꯨ ꯉꯛꯂꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯅꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨ ꯃꯅꯥꯀꯣꯡꯗꯒꯤ ꯇꯞꯅ ꯇꯞꯅ ꯊꯥꯡꯊꯔꯛꯇꯨꯅ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯐꯣꯟꯗ ꯑꯃꯨꯛ ꯌꯦꯡ, ꯃꯁꯥ ꯃꯁꯥꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯅꯔꯛꯏ꯫ ꯑꯅꯤꯗꯨꯗꯤ ꯑꯃꯨꯛ ꯇꯣꯛꯈ꯭ꯔꯣ꯫ ꯅꯥꯀꯜꯗ ꯂꯩꯊꯣꯛꯇꯨꯅ ꯂꯦꯞꯂꯝꯕ ꯄꯤꯕꯥ ꯔꯣꯕꯔꯠꯀꯤ ꯐꯣꯟꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯄꯟꯊꯗ ꯔꯣꯕꯔꯠꯅ ꯄꯥꯏꯔꯤꯕ ꯃꯥꯒꯤ ꯐꯣꯟꯗꯨ ꯀꯔꯤꯝ ꯍꯥꯏꯔꯝꯗ ꯇꯥꯞ ꯂꯥꯎꯅ ꯃꯨꯟꯗꯨꯅ ꯂꯧꯏ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯤꯁꯅꯥꯗꯣ ꯏꯈꯪ ꯈꯪꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯨꯗꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯑꯅꯤ ꯍꯜꯂꯤ꯫ ꯄꯤꯕꯥ ꯍꯥꯊꯨ ꯐꯣꯟꯗ ꯆꯪꯗꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯔꯣꯕꯔꯠꯇ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ "ꯅꯪꯒꯤ ꯐꯣꯟ ꯄꯤꯔꯣ." "ꯀꯩꯒꯤꯅꯣ? ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ, ꯄꯤꯔꯣ." ꯎꯄꯥꯏ ꯂꯩꯇꯦ꯫ ꯔꯣꯕꯔꯠ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯕꯥꯗ ꯄꯤꯔꯛꯏ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, 2434ꯗ ꯍꯥꯡꯕꯅꯤ." ꯄꯤꯕꯥ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ꯫ ꯔꯣꯕꯔꯠꯀꯤ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯍꯥꯡꯂꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯄꯤꯕꯥꯒꯤ ꯐꯣꯟꯗꯒꯤ ꯇꯧꯔꯤꯕ ꯅꯝꯕꯔꯗꯨ ꯔꯣꯕꯔꯠꯀꯤ ꯐꯣꯟ ꯅꯝꯕꯔꯗ ꯅꯝꯗꯨꯅ ꯌꯦꯡꯕꯗ ꯃꯤꯁꯅꯥꯒꯤ ꯅꯝꯕꯔ ꯑꯣꯏꯔꯝꯂꯦ꯫ ꯇꯨꯃꯤꯟ ꯂꯩ꯫ ꯄꯤꯕꯥ ꯋꯥꯁꯨ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯔꯣꯕꯔꯠꯀꯤ ꯐꯣꯟꯗꯨ ꯑꯃꯨꯛ ꯄꯤꯔꯛꯏ, ꯀꯔꯤꯝ ꯍꯥꯏꯗ, ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯃꯤꯁꯅꯥ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯂꯩꯊꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯅ ꯔꯣꯕꯔꯠꯇ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯂꯒ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ "ꯗꯗꯥ, ꯑꯩ ꯍꯜꯂꯝꯃꯒꯦ." ꯍꯥꯏꯔꯒ ꯃꯤꯁꯅꯥ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯀꯦ ꯇꯧꯕꯒ ꯄꯤꯕꯥꯅ "ꯉꯁꯥꯏꯈꯩ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯂꯤꯁꯤ ꯅꯪꯂꯣ?" ꯃꯤꯁꯅꯥ ꯊꯥꯡꯒꯦ ꯇꯧꯔꯝꯕ ꯈꯣꯡꯗꯨ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯄꯤꯕꯥꯗ ꯍꯥꯏꯔꯞ ꯌꯦꯡꯂꯗꯨꯅ "ꯃꯥꯅꯦ." "ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯔꯣꯕꯔꯠꯅꯤ ꯍꯥꯏꯕ ꯈꯣꯟꯖꯦꯜꯗ ꯀꯩꯝꯇ ꯈꯪꯗꯕ꯭ꯔꯣ?" ꯃꯤꯁꯅꯥ ꯍꯟꯗꯛꯀꯤ ꯋꯥꯗꯨꯗ ꯃꯥ ꯈꯤꯇꯪꯗꯤ ꯍꯩꯅꯤꯡꯗ꯭ꯔꯦ ꯃꯁꯥꯗꯣ, ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯗꯨꯝ ꯈꯨꯝꯂꯛꯏ, "ꯁꯣꯝꯗ ꯑꯅꯥꯕꯁꯨ ꯌꯥꯎꯕ, ꯑꯗꯨꯒ ꯍꯥꯏꯅꯔꯤꯕ ꯊꯕꯛꯁꯤꯁꯨ ꯉꯁꯥꯏ ꯑꯌꯨꯛ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯍꯥꯏꯅꯔꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯂꯥꯛꯄꯅꯤꯅ ꯑꯩ ꯈꯟꯖꯤꯜꯂꯨꯗꯕꯅꯤ." ꯃꯤꯁꯅꯥꯒꯤ ꯄꯥꯎꯈꯨꯝꯗ ꯄꯤꯕꯥ ꯃꯈꯨꯠ ꯌꯦꯠꯇꯨ ꯊꯥꯡꯒꯠꯇꯨꯅ ꯈꯗꯥꯡꯗ ꯅꯥꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯅ ꯃꯆꯤꯟ ꯈꯨꯝꯂꯞ ꯃꯃꯥꯏꯗꯨ ꯅꯥꯀꯜꯗ ꯂꯩꯊꯣꯛꯂꯒ ꯀꯔꯦꯝꯅꯅ ꯅꯣꯛꯂꯛꯏ꯫ "ꯑꯗꯨꯒ ꯅꯪꯅ ꯔꯣꯕꯔꯠꯀ ꯈꯪꯅꯅ ꯅꯪꯒꯤ ꯕꯕꯥꯅ ꯑꯩꯒ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯅꯕꯁꯤꯗ ꯍꯔꯥꯎ ꯌꯥꯔꯒ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯏꯕꯁꯤꯅꯤ ꯑꯩꯅ ꯉꯛꯏꯁꯦ." ꯍꯥꯏꯔꯒ ꯔꯣꯕꯔꯠꯀꯤ ꯂꯦꯡꯖꯨꯝꯗ ꯐꯠ ꯄꯥꯏꯔꯛꯏ, ꯑꯗꯨꯒ ꯅꯣꯛꯅꯤꯡꯗ ꯅꯣꯛꯂꯒ
Sidane aina thajaba mangkiba. Ngasi aina hongliba aigido. Nangna hena khanglibaduni. Adubu bhai. Nangdi aigumba oihaningdi. Hairaplaga PIBAdo hana yenglamda sahum naina mafamdudagi thoki. Mishnana ngasi nangbu unaba laibase aiga nati Jolly-gani. Mishna PIBAna Robert ki mangda ushittana Karim na boy kay boy hairamliba waduda Karim khalamdabado khoirang khoisaunabaga loinana PIBA tanaba haiduna panthada Mishna su nang horroi matagum hairakpani. Hairakliba wadu tabada Roberto Mishnada mamit laurap yengle. PIBA su safu kana thanglamba khongthangdo break khangpha phabagum chap lepkre. Aduga tablab mamai leithoktuna yam thajadaba mawongda Mishnada yengle. Robert na kainobe nang haise Jolly-gadi kamaina. Mishna ngasai PIBAna ulakhiba mawong matauduna masada asawba phawkre. Aduna wahangdo Robert na hanglakpa oirasho masada lushinna laudre. Aduna khumda yadagum. Dada, ay ngasi phaw dadada oidaba haidre. Aduga dadana yaningdaba wadasu anisu na haidabra khali. Wahai khara sikha khairamlaga Mishna asawba sakphamga loinana PIBA amadi Robert ki nakta sahum naina thokre. Aduga Jolly na lairibadu tamna changsili. Karim hairamda Mishna tomina mathwai nungaita famduna lairibi Jolly ki khutto Karim hairamda tap paiduna chingkhatlaga lida yengduna liya jaslo. Liya amadi Jolly anido pungak ngakre. Mishna na wahai ama phaw hairamda tawriba matawduda adubu Jolly di Karim haide. Karino haiduna di ngakna yengduna Mishna dale. Mishna, kaidauragi kaino wado mayik singudana. Akhwaiga unadaw mido laaroi matam mangnabane jasi. Wasi khakhairei aduga Jolly bu chingduna puthorakpani. Adubu tawriba matawdu kainaba tare haiduna Robert na nupi ahumdu khamle. Abem amtangai ku phingkinusi. Wasi tapna ingna ngangnasiba. Aikhoisho hojik laklibase unadaw mishi noini haiba hana khangba nati. Aduna sawgatkinu. Noisu PIBA so amta lanba natiba. Dada, wa ama haibada isu khangi. Adubu da PIBA gi mawngsedi aibu ikaiba pibiri. Robert Jolly da haifir yenglei. Ngaiko, tapthako. Adubu par, hojik laisi Jolly ga PIBA ga si ima hoi pabung hoina unaru chona lakbani. Aduna ama boiro moyani yoiba pukningi wa khara haina hanba chumloidro. Mishna makha tadre Karim haide tumin lei. Robert amuk yeng PIBA amuk yeng tawduna pairamba Jolly ki khuttu tapna thadore. Jolly ai mapanda leiramagi hairamlaga Mishna panthada thokre. Kuide leiso Mishna gi matung induna thokre. Jolly kuira anuko PIBA tawfam khangdre sengna ngasi laklibasi Jolly oiramni thengnani haibagi expect mangonda sungtaw tawrudabani. Adubu khanghauda Jolly oirambaduda ngahakti karino khangdre. Sidaidi noinin thokpadaw. Mi atopo oinaradi ai yaubigebo atopo somta oinaramdre. Aduna ai thoi he PIBA. Hairamlaga thokre Robert so. Robert thokibaga anido Karim hainade mai onsinaduna thariba chairduda famthane. Minute manga mukti tuminle amaso. Adubu karomdagi setlakpa nungsino khangde. PIBAdo haukiba mamang thaki thaudo kharana mabu amuk nau haunana minungsi leitaba thamoi amagum magi saklon onkre. Wahai ama phaw hairamda bukhaugatuna chatkige tawi. Soktharaba wahaina khamlei nupiduna. Dasna wangang de nupado kauribadu su paukhom pide. Kaurakliba mingduna kutum chetna tasin mamit chetna uishinduna khangjai makha tare inupido. Warorabra sengna. Ai de yam warorira. PIBA noksu nokte sausu saude maithongi sakpham Karim ta hongda. Ai hana so haigre. Amuk hana mingadu kauganu haina. Ai sananati. Ai ngonda munni yeng. Mi onarambasi yai. Ai sananati. Aduga ide nasigi thaudokse hana mi masak khangdabanina pabungna haimanbai lakbani. Unagadawriba thengnagadawriba mi se hana masak khanglamladi ai la amoidabani. Kaino nangna hairiba mayamse
ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯍꯥꯏꯗꯧ ꯁꯔꯨꯛ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯣ. ꯍꯥꯏꯒꯦ ꯇꯥꯔꯣ, ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯕ. ꯑꯩꯕꯨ ꯄꯣꯛꯄ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯒꯣꯇꯤꯃꯌꯨꯝ ꯂꯨꯈꯣꯏ ꯁꯔꯃ. ꯑꯩꯕꯨ ꯄꯣꯛꯄꯤ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡꯅ ꯒꯣꯇꯤꯃꯌꯨꯝ ꯑꯣꯡꯕꯤ ꯔꯤꯇꯥ. ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡ ꯄꯤꯕꯥ ꯈꯣꯡꯊꯥꯡꯗꯨ ꯃꯅꯤꯡ ꯍꯜꯂꯞ ꯇꯧꯔꯒ ꯎꯞꯂꯤꯕ ꯀꯦꯞꯇꯨ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯂꯧꯊꯣꯛꯂꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ. ꯑꯗꯨꯒ ꯑꯩꯒꯤꯅ ꯄꯤꯕꯥ ꯁꯔꯃ. ꯋꯥꯍꯩꯁꯤ ꯈꯛ ꯍꯥꯏꯔꯝꯂꯒ ꯃꯈꯥ ꯇꯥꯔꯝꯗ ꯄꯥꯏꯔꯤꯕ ꯀꯦꯞꯇꯨ ꯀꯣꯛꯇ ꯎꯞꯁꯤꯟ ꯊꯣꯛꯈ꯭ꯔꯦ. ꯖꯣꯂꯤ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗꯦ, ꯇꯨꯃꯤꯟ ꯑꯗꯨꯝ ꯂꯩ, ꯋꯥꯁꯨ ꯑꯝꯇ ꯉꯥꯡꯗ. ꯌꯦꯡꯈꯤꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯃꯔꯥꯜ ꯂꯩꯕꯤ ꯑꯃꯒꯨꯝ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯖꯗ, ꯇꯥꯏꯅꯐꯝ ꯈꯪꯗ ꯐꯥꯁ ꯐꯨꯗ ꯑꯗꯨꯒꯤ ꯆꯤꯌꯔꯗꯨꯗ ꯐꯝꯊꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯄꯦꯟꯅ ꯀꯞꯆꯔꯛꯏ. ꯅꯪꯅ ꯄꯥꯝꯂꯤꯕꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯏ. ꯅꯪꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯣ ꯑꯩꯅ ꯄꯤꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯋꯥꯔꯧꯈꯤꯕ ꯉꯝꯂꯗ꯭ꯔꯥ? ꯁꯥꯎꯔꯤꯕ ꯋꯥꯍꯩꯗꯨ ꯊꯦꯝꯖꯤꯟꯕꯒꯤ ꯃꯍꯨꯠ ꯑꯍꯦꯟꯕ ꯑꯁꯥꯎꯕ ꯈꯣꯟꯐꯝ ꯑꯃꯅ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯟꯊꯣꯛꯁꯦ ꯀꯩꯅꯣ? ꯃꯇꯝꯗꯨꯗ ꯑꯗꯨꯛ ꯊꯥꯖꯅ ꯍꯥꯏꯈꯤꯕ, ꯑꯁꯨꯛ ꯊꯥꯖꯍꯟꯈꯤꯕꯗꯣ ꯁꯤꯒꯤꯔꯣ? ꯃꯤꯀꯨꯞꯁꯤꯒꯤꯔꯕ? ꯄꯤꯕꯥꯅ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯗ, ꯋꯥꯈꯜꯗ ꯅꯪꯒꯤꯗꯃꯛ ꯈꯜꯂꯤꯕꯁꯤ ꯅꯪ ꯀꯔꯤꯝꯇ ꯎꯔꯔꯣꯏ ꯈꯜꯂꯕ꯭ꯔꯥ? ꯌꯥꯔꯦ, ꯑꯩꯉꯣꯟꯗ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯔꯅꯨ. ꯑꯩ ꯕ꯭ꯔꯥꯍꯃꯟ ꯅꯤꯡꯉꯣꯜꯅꯤ, ꯑꯗꯨꯅ ꯑꯩ ꯕ꯭ꯔꯥꯍꯃꯟ ꯁꯥꯒꯩꯗ ꯌꯨꯝ ꯄꯥꯟꯕ ꯄꯥꯝꯃꯤ, ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ. ꯖꯣꯂꯤꯅ ꯍꯥꯏꯔꯛꯄꯅꯤ. ꯃꯁꯤꯗ ꯄꯤꯕꯥꯅ ꯑꯣ, ꯅꯪꯒꯤꯁꯦ ꯑꯩ ꯕ꯭ꯔꯥꯍꯃꯟ ꯁꯥꯒꯩ ꯑꯣꯜꯂꯨ ꯁꯤꯅꯤꯅꯦ. ꯃꯁꯤ ꯌꯥꯗꯕꯒꯤ ꯅꯪ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯁꯤ ꯑꯇꯣꯞꯄ ꯕ꯭ꯔꯥꯍꯃꯟ ꯁꯥꯒꯩꯒꯤ ꯂꯝꯂꯥꯟꯕ ꯑꯃꯗ ꯄꯤꯊꯣꯛꯄ ꯉꯝꯂꯗ꯭ꯔꯥ? ꯑꯩ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ, ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯛꯅ ꯂꯣꯏꯅ ꯊꯨꯡꯅꯕ ꯍꯣꯠꯅꯕ, ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯥꯝꯕꯅ ꯄꯤꯕ ꯉꯝꯗꯕ. ꯅꯪꯕꯨ ꯅꯨꯄꯥꯔꯣ? ꯑꯗꯨꯕꯨ ꯑꯩ ꯅꯨꯡꯁꯤꯕꯩꯔꯕ? ꯑꯄꯪꯕ ꯑꯃꯒꯨꯝ ꯃꯇꯨ ꯁꯣꯜꯂꯕ ꯑꯃꯒꯨꯝ ꯂꯦꯞꯂꯝꯕ ꯅꯨꯄꯥꯗꯣ ꯈꯪꯍꯧꯗꯅ ꯐꯤꯡꯂꯞ ꯂꯦꯞꯂꯝꯕꯗꯒꯤ ꯄꯤꯛꯇꯛ ꯇꯧꯕꯤ ꯈꯨꯖꯦꯡꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯅꯥꯛ ꯅꯛꯅ ꯆꯤꯡꯁꯤꯜꯂꯒ ꯌꯥꯊꯛ ꯌꯥꯈꯥ ꯆꯤꯛꯁꯤꯟꯅ ꯏꯃꯨꯛ ꯉꯥꯡꯂꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯆꯥꯒꯗꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯅꯨꯄꯥ ꯊꯣꯛꯄ, ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯤꯕ. ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯩ ꯕ꯭ꯔꯥꯍꯃꯟ ꯁꯥꯒꯩꯗ ꯑꯣꯜꯂꯕꯗꯤ ꯅꯪ ꯃꯤꯀꯨꯞꯇꯨꯗ ꯅꯈꯣꯡꯅ ꯊꯣꯡꯅ ꯏꯅꯥꯛꯇ ꯂꯥꯛꯄ ꯉꯝꯒꯗ꯭ꯔꯥ? ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯈꯔꯗꯨꯅ ꯃꯤꯠꯃꯥꯡꯗ ꯎꯔꯝꯂꯕ ꯃꯇꯨꯡ ꯔꯦꯁꯇꯨꯔꯥꯟꯗꯨꯒꯤ ꯆꯤꯌꯔꯗꯨꯗ ꯐꯝꯂꯒ ꯀꯞꯂꯝꯕ ꯖꯣꯂꯤ ꯀꯞꯂꯝꯕꯗꯨ ꯈꯪꯂꯦꯞ ꯂꯦꯞꯈꯤ. ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯟ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯦ. ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯃꯇꯧ ꯀꯔꯝꯅ ꯃꯥꯒ ꯑꯩꯒ ꯑꯗꯨꯒ ꯍꯥꯏꯔꯒ ꯉꯁꯥꯏ ꯄꯤꯕꯥꯅ ꯉꯪꯂꯒ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯄꯔꯦꯡ ꯃꯇꯦꯛꯇꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯦ. ꯑꯗꯨꯒ ꯑꯩꯒꯤꯅ ꯄꯤꯕꯥ ꯁꯔꯃ. ꯖꯣꯂꯤ ꯃꯀꯣꯛꯇꯣ ꯑꯃꯨꯛ ꯐꯠ ꯍꯥꯏ. ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯆꯣꯏꯅ ꯇꯥꯔꯤꯕ ꯁꯝꯗꯨ ꯑꯃꯨꯛꯇꯪ ꯐꯠ ꯍꯧꯒꯠꯂꯦ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ. ꯃꯇꯧ ꯀꯔꯝꯅ ꯃꯥꯅ ꯕ꯭ꯔꯥꯍꯃꯟ ꯁꯥꯒꯩ ꯑꯣꯜꯂꯝꯂꯤꯕ? ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥꯅꯦ? ꯑꯗꯨꯒ ꯃꯥꯅ ꯃꯥꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯍꯥꯏꯔꯤꯁꯤꯅ ꯀꯝꯗꯧꯅ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯖꯣꯂꯤ ꯇꯧꯐꯝ ꯈꯪꯗ ꯉꯥꯏꯍꯥꯛ ꯂꯩ. ꯄꯟꯊꯗ꯭ꯔꯦ, ꯐꯨꯛ ꯍꯧꯒꯠꯂꯦ. ꯋꯥꯐꯝꯁꯦ ꯑꯔꯥꯏꯕ ꯑꯣꯏꯔꯣ. ꯑꯁꯨꯝꯅ ꯁꯣꯜꯂꯒ ꯖꯣꯂꯤ ꯐꯥꯁ ꯐꯨꯗꯇꯨꯗꯒꯤ ꯄꯟꯊꯕ ꯇꯧꯗ ꯊꯣꯛꯀꯦ ꯇꯧꯕꯒ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨ ꯉꯁꯥই ꯃꯈꯩ ꯃꯄꯥꯟꯗ ꯂꯩꯕꯅꯤ. ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯄꯤꯕꯥ ꯊꯣꯛꯂꯛꯑꯒ ꯔꯣꯕꯔꯠꯀ ꯄꯨꯟꯅ ꯆꯠꯈꯤꯕꯗꯣ ꯃꯈꯣꯏ ꯎꯍꯧꯕꯅ ꯖꯣꯂꯤꯗꯣ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ, ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯍꯥꯏꯅ ꯃꯅꯨꯡꯗ ꯆꯪꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯃꯣꯏꯅ ꯆꯪꯂꯛꯄꯗ ꯖꯣꯂꯤꯗꯨ ꯊꯣꯛꯅꯕ ꯇꯧꯔꯝꯂꯁꯨ ꯖꯣꯂꯤꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯄꯦꯟꯗꯕ ꯑꯋꯥꯕꯒꯤ ꯃꯃꯤꯗꯨ ꯑꯅꯤꯗꯨꯅ ꯑꯗꯨꯝ ꯎꯕ ꯐꯪꯂꯦ. ꯑꯗꯨꯅ ꯃꯤꯁꯅ ꯖꯣꯂꯤꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯗꯨꯅ ꯍꯥꯟꯅꯒꯤ ꯐꯝꯐꯝꯗ ꯆꯤꯡꯊꯗꯨꯅ ꯐꯝꯍꯜꯂꯤ. ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯈ꯭ꯔꯦ? ꯃꯥꯅ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ? ꯂꯤꯅꯁꯨ ꯍꯪꯉꯛꯏ. ꯗꯥ ꯄꯤꯕꯥꯗꯤ ꯊꯣꯛꯈꯤꯕ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ, ꯃꯣꯏ ꯆꯠꯈ꯭ꯔꯦ. ꯅꯪ ꯊꯣꯛꯂꯛꯇꯦꯅ ꯀꯩꯗꯧꯔꯕꯅꯣꯅ ꯈꯜꯂꯨꯔꯦ. ꯂꯦ, ꯑꯝꯇ ꯉꯥꯏꯈꯣꯁꯦ, ꯋꯥ ꯍꯪꯁꯦ, ꯋꯥ ꯍꯥꯟꯅ ꯈꯪꯈꯤꯁꯦꯕ.
ꯍꯥꯏꯔꯒ ꯂꯤꯒꯤ ꯋꯥꯗꯨ ꯊꯠꯂꯒ ꯃꯤꯁꯅꯥꯅ ꯖꯣꯂꯤꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯖꯣꯂꯤ, ꯑꯍꯦꯟꯕ ꯀꯩꯅꯣ ꯋꯥꯗꯣ ꯍꯥꯏꯔꯛꯑꯣ꯫ ꯀꯩ ꯍꯥꯏꯅꯈꯤꯒꯦ? ꯉꯁꯤ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯁꯦ ꯐꯦꯃꯤꯂꯤ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯅꯪꯒ ꯃꯥꯒꯒꯤ ꯊꯧꯗꯥꯡ ꯌꯧꯔꯛꯄꯒꯤꯅꯤ꯫ ꯁꯤꯗ ꯅꯣꯏ ꯑꯅꯤ ꯀꯩ ꯍꯥꯏꯅꯈ꯭ꯔꯒꯦ ꯍꯥꯏꯕꯅꯤ?